ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯑꯣꯖꯥ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯗꯨꯝ ꯍꯪꯖꯔꯛꯀꯦ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟꯁꯤꯒꯤ ꯑꯣꯏꯕ ꯊꯤꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯕ ꯌꯥꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯏꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯀꯔꯦꯟ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯑꯗꯨꯒ ꯀꯩꯗꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤꯅ ꯁꯤꯜꯂꯒ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯒ ꯁꯦꯜꯁ ꯃꯌꯥꯝ ꯀꯧꯔꯒ ꯅꯨꯡꯁꯤꯕꯒꯤ ꯄꯨꯟꯕꯒꯤ ꯆꯥꯂꯦꯡ ꯑꯃ ꯁꯤꯟꯕꯁꯦ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯂꯧꯖꯩ ꯃꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯦꯜꯁ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅꯁꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯕ ꯃꯇꯝꯗ ꯂꯧꯈꯠꯄꯤꯔꯗꯤ ꯑꯩꯈꯣই ꯅꯨꯡꯁꯤꯅꯕ ꯌꯨꯅꯤꯇꯤ ꯍꯥꯏꯕꯗꯣ ꯍꯦꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯀꯅꯤ ꯂꯩꯕ ꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯝꯁꯦ ꯍꯥꯏꯔꯗꯤ ꯅꯝꯕꯔ 1ꯗ ꯅꯨꯡꯁꯤꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯌꯨꯅꯤꯇꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯨꯅꯤꯇꯤ ꯂꯩꯇꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯖꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯠꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯊꯧ ꯇꯥꯏ ꯄꯨꯟꯕꯁꯦ ꯀꯔꯝꯍꯥꯏꯅ ꯄꯨꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯤꯗꯔ ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯕ ꯆꯪꯉꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯅꯥ ꯂꯩꯕ ꯀꯠꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯃꯤꯅꯥꯏ ꯈꯥꯏꯗꯕ ꯍꯟꯊꯅ ꯂꯧꯅꯗꯕ ꯖꯥꯇꯤ ꯑꯄꯤꯛꯄ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯒ꯭ꯔꯨꯞ ꯑꯣꯏꯒꯦꯔꯥ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯄ ꯌꯥꯕ ꯉꯝꯅꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯁꯦꯝꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯄꯟꯕꯗꯣ ꯑꯩꯈꯣꯏ ꯏꯟꯀ꯭ꯂꯨꯁꯤꯚ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗꯁꯨ ꯀꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯊꯕꯛ ꯑꯦꯅꯤ ꯑꯃ ꯇꯧꯕꯗ ꯄꯣꯂꯤꯁꯤ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯕꯗ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯇꯥꯔꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯗꯤ ꯂꯩꯔꯔꯣꯏ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯒꯅꯤ ꯃꯌꯥꯝꯅ ꯈꯪꯈ꯭ꯔꯕꯅꯤ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯂꯧꯕꯁꯤꯡꯅ ꯃꯗꯨꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯁꯦꯞꯄꯤꯡ ꯑꯗꯨꯗ ꯊꯕꯛ ꯀꯣꯛ ꯊꯥꯗꯔꯒ ꯊꯕꯛ ꯇꯧꯗꯕꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯗꯁꯥꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯄꯥꯝꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯈꯔꯁꯤꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯀꯩꯅꯣꯝꯃ ꯁꯕꯖꯦꯛ ꯑꯃ ꯊꯥꯖꯤꯜꯂꯒ ꯁꯔꯨ ꯍꯨꯜꯂꯒ ꯑꯩꯈꯣꯏꯕꯨ ꯆꯤꯛꯍꯟꯕꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯇꯧꯔꯛꯂꯤꯕ ꯃꯣꯏꯒꯤ ꯋꯦꯐ ꯃꯣꯏꯒꯤ ꯄꯣꯂꯤꯁꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯤ ꯈꯪꯂꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯅꯦꯕ ꯃꯗꯨꯅ ꯃꯗꯨꯒꯤ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯗꯨꯗ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡ ꯇꯧꯔꯒ ꯂꯩꯕꯥꯛ ꯐ꯭ꯌꯨꯆꯔꯒꯤ ꯀꯟꯅꯤꯡꯉꯥꯏ ꯍꯣꯠꯅꯗꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤ ꯈꯔꯅ ꯄꯣꯂꯤꯇꯤꯛꯁ ꯑꯃꯨꯛ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯊꯤꯕꯅꯦꯕ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯆꯠꯈ꯭ꯔꯦ ꯍꯧꯈꯤꯕꯗꯨ ꯍꯧꯈ꯭ꯔꯦ ꯁꯣꯏꯈꯤꯕꯗꯣ ꯀꯗꯥꯏꯗ ꯁꯣꯏ ꯑꯩꯈꯣꯏꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯃꯗꯨ ꯈꯪꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯣꯏꯁꯟ ꯆꯥꯎꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯄꯤꯛꯂꯕ ꯂꯩꯄꯥꯛꯅꯤ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯊꯣꯠꯇ ꯑꯩꯈꯣꯏꯅ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯕ ꯀꯥꯟꯗꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯐꯖꯕ ꯂꯤꯗꯔꯁꯤꯡ ꯒꯣꯚꯔꯟꯃꯦꯟट ꯐꯖꯕ ꯊꯝꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯤꯃꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯁꯤꯜꯂꯒ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯝꯗ ꯁꯤꯜ ꯂꯥꯡꯂꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯂꯧꯋꯦ ꯑꯗꯣ ꯃꯁꯤꯃꯛ ꯇꯧꯒꯗꯕꯅꯤ ꯑꯁꯤ ꯀꯝꯃꯨꯅꯤꯇꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁꯦꯁꯣ ꯃꯌꯥꯝꯅꯁꯨ ꯁꯨꯃꯥꯏꯅ ꯃꯊꯪ ꯇꯥꯡꯀꯠ ꯅꯥꯏꯅ ꯁꯦꯝꯂꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯐꯥꯞ ꯇꯥꯃꯤꯟꯅꯕ ꯍꯥꯟꯅ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯟꯅ ꯐꯥꯞ ꯇꯥꯃꯤꯟꯅꯔꯒ ꯄꯨꯟꯅ ꯆꯠꯄꯒꯤ ꯄ꯭ꯂꯥꯟꯗꯨ ꯇꯧꯕ ꯃꯍꯨꯠꯇ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯍꯨꯟꯅꯕꯒꯤ ꯄꯣꯠꯇꯨꯗ ꯍꯦꯛꯇ ꯆꯠꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯑꯃ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯊꯦꯡꯗ꯭ꯔꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯝꯕ ꯌꯥꯅꯤꯡꯉꯥꯏꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯛ ꯐꯖꯅ ꯊꯥꯗꯔꯒ ꯊꯕꯛ ꯇꯧꯔꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯣꯖꯥ ꯌꯥꯝ ꯇꯦꯟꯕ ꯑꯃꯇꯪꯒ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯃꯌꯨꯝꯗꯒꯤ ꯇꯨꯝꯅ ꯐꯃꯨꯡꯗ ꯂꯩꯅ ꯀꯃꯦꯟ ꯃꯆꯥ ꯑꯃ ꯐꯠ ꯂꯥꯎ ꯄꯤꯔꯒ ꯃꯤ ꯑꯃꯗ ꯋꯥ ꯑꯀꯟꯕ ꯑꯃ ꯐꯠ ꯂꯥꯎ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯁꯤ ꯍꯦꯛꯇ ꯃꯔꯝ ꯑꯃ ꯍꯦꯛꯇ ꯑꯣꯏꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣই ꯄꯨꯟꯁꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯏꯐꯔꯠꯁꯤ ꯌꯥꯝ ꯊꯥꯗꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯤ ꯇꯜꯂꯒꯁꯨ ꯐꯃꯨꯡꯗ ꯂꯩꯅ ꯈꯨꯕꯤ ꯈꯔ ꯂꯦꯡꯉꯒ ꯑꯗꯨꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯏꯕ ꯑꯣꯖꯥ ꯁꯤꯗ ꯑꯗꯨꯅ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯈꯤꯇꯪ ꯇꯦꯟꯇꯛꯄ ꯋꯥꯍꯩ ꯑꯃꯇꯪꯒ ꯌꯥꯝ ꯊꯝꯕꯤꯔꯝꯃꯨ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯋꯥꯍꯩꯅꯤ ꯀꯣꯏꯁꯟꯅꯤ ꯑꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯁꯨ ꯑꯣꯏꯌꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯐꯩ ꯑꯗꯨ ꯐꯖꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯝ
social media se phatana sichina ba oiradi lebak thukaibado mahak yauribani aduna fajana constructive way da akhoi sichina se aduna maram chada ba mafam maram khangda ba aduga maram fajana thito khangdringe da hatta social media da ama tawba khopa isidi thabak leitadana madu da tawba kumna oiba aduna hoji naha singdi akhoi na haining badi lairik fajana tamsi aduga mai simpham fajana mafam da thabak tawsi aduga akhoi gi ahal amal singdasu fajana ikai khunna ba utsi aduga lebak se semkat se hairade hoji manipur leribo mong se fajadre akhoi sem se hairade hoji leribo youth naha singi khutta lei hayeng manipur afaba hayang ma wahan ge se ngasi leriba youth singi thodang chauna lei aduna afaba wakhallon da criticize to bio kaide constructive da positive da criticize to bio kaide adu karem thainaraga mi bu usi thawaidaba tawraga mi khana channaninga provoke tawba oidaba padaba community amada dum poida haiba mi na ngang libu karino aiba hana analysis tawdaba wahai du da pick up tawraga dum pora tawba mayam comment akhoi thene adumba mi du de asai moina chokhatabra hairaga haina aduna chokhataba oire maduna su leipaki akaibada achauba ama khulai ma oe aduna aidi hana sum hai sigumba social media da sijina ba haitaba miwai singdu de thopi gnu aduga government na su control tobio haibase aidi hana de haijabane aduna akhoi ngasigi youth singda khoina haining bade akhoi focus se karino nangi focus to nangi ambition do nangi vision do nangi future plan do ngasai whatsapp ta facebook ta social media da oidaba padaba matam manglaga tawbaduna madura nangi future do no khoi future de akhoi na tawdo karino aduna mi amama youth amama na contribute article oirasu kari oirasu suggestion or afaba contribution do pigadabane tawdabane madu leiba ngamdarade ma youth amagi matik chade nang hayeng leader amasu mapung pharoi aduna mapung phahange manipur to akhoi ge mathangda akhoi semkat se arade ngasi gi youth singna achauba role ama low daba yaroi low ba tai haibase aigi sumaina thamjani yam thaga chayo ja